ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯗꯣꯔꯦ ꯇꯥꯡ 23ꯇ ꯁꯪꯒꯥꯗꯣꯏꯔꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏ ꯀꯔꯤ ꯐꯥꯎꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯗ ꯁꯤꯗ ꯆꯪꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝꯁꯤꯗꯤ ꯌꯦꯡꯉꯣ ꯄꯨꯔꯥ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯀꯥꯏꯔꯦ ꯄꯨꯡ ꯀꯥꯏꯔꯦ ꯌꯦꯡꯉꯣꯅꯦ ꯆꯥꯛꯈꯨꯝꯒꯁꯦ ꯄꯨꯡ ꯀꯥꯏꯔꯦ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯕ ꯀꯥꯟꯗ ꯁꯤꯅ ꯑꯣꯖꯥꯒꯤ ꯃꯐꯝ ꯁꯤꯁꯨ ꯌꯨꯏ ꯍꯥꯏꯗꯥꯏꯅꯦ ꯂꯣꯏ ꯌꯨꯔꯦ ꯁꯤꯅ ꯑꯣꯖꯥ ꯇꯨꯝꯃꯤꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤ ꯂꯣꯏ ꯌꯨꯔꯒ ꯃꯊꯛꯇꯨ ꯈꯛ ꯍꯦꯟꯅ ꯆꯤꯡꯈꯠ ꯈꯥꯏꯅꯤꯉꯨꯅꯦ ꯑꯩ ꯏꯁꯤꯡ ꯀꯩꯅꯣ ꯅꯣꯡ ꯆꯨꯔꯛꯇꯅꯕ ꯁꯠ ꯇꯨꯝꯃꯤꯟꯅ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯤ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯌꯥꯝꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯦ ꯍꯥꯏꯔꯒ ꯏꯁꯥꯒꯤꯅ ꯁꯦꯝꯖꯗꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝ ꯑꯩꯅ ꯌꯦꯡꯕ ꯆꯠꯄꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯌꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯗꯤꯟ ꯆꯦꯜꯂꯤꯕ ꯁꯔꯀꯥꯔꯅꯦ ꯍꯥꯏꯗꯣꯏꯔꯣ ꯀꯔꯤꯅꯦ ꯍꯥꯏꯗꯣꯏꯔꯣ ꯒꯨꯟꯗꯥꯅꯦ ꯍꯥꯏꯗꯣꯏꯔꯣ ꯃꯣꯏꯁꯤꯅ ꯒꯨꯟꯗꯥꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯃꯥꯏ ꯕꯤꯜꯗꯤꯡ ꯁꯥꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯂꯩꯔꯛ ꯈꯨꯂꯛꯇ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯈꯔ ꯇꯧꯁꯤꯟꯁꯦ ꯗꯤꯟ ꯆꯦꯜꯂꯤꯁꯤꯡꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯕ꯭ꯔꯣ ꯁꯤꯄꯤꯌꯥꯅ ꯁꯥꯕꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯂꯥꯛꯑꯣꯒ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯁꯪꯒꯥꯕꯒꯤ ꯁꯤꯗꯤ ꯃꯌꯥꯝꯁꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯁꯤꯗꯤ ꯃꯤꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯁꯥꯕ ꯁꯥꯅꯤꯡꯕ ꯁꯤ ꯎꯔꯀꯥꯟꯗꯗꯤ ꯌꯥꯝꯅ ꯀꯣꯝꯅ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯀꯌꯥꯝ ꯊꯨꯅ ꯀꯌꯥꯝ ꯀꯩꯅꯣ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯅꯨꯃꯤꯠ ꯀꯨꯟꯅꯤꯃꯨꯛꯇꯪ ꯆꯪꯗꯣꯏꯅꯤꯀꯣ ꯀꯨꯟꯅꯤꯃꯨꯛꯇꯪ ꯃꯁꯤ ꯀꯨꯟ ꯁꯥꯕ ꯃꯉꯥꯅꯤ ꯅꯨꯃꯤꯠ 15ꯃꯨꯛꯇꯪ ꯆꯪꯗꯣꯏꯅꯤ ꯌꯥꯝꯅ ꯍꯦꯛ ꯏꯁꯝ ꯁꯝꯅ ꯊꯥ ꯑꯃꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯍꯣꯏ ꯂꯨꯕꯖꯥꯠꯅꯤ ꯀꯗꯥꯏꯗ ꯌꯥꯝ ꯂꯨꯕꯖꯥꯠꯅꯤꯗ ꯑꯗꯨ ꯁꯤ ꯂꯥꯏꯅꯁꯨ ꯃꯣꯏ ꯁꯥꯕ ꯉꯝꯕ ꯍꯣꯏ ꯑꯣꯖꯥ ꯁꯤꯗ ꯀꯩꯅꯣꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦ ꯕꯥꯠꯔꯨꯝꯁꯨ ꯌꯥꯎꯔꯛꯇꯧ ꯃꯥꯜꯂꯦꯀꯣ ꯕꯥꯠꯔꯨꯝꯒꯤ ꯀꯩꯅꯣꯁꯨ ꯈꯤꯜꯂꯦ ꯌꯥꯎꯏ ꯌꯥꯎꯏ ꯕꯥꯠꯔꯨꯝꯁꯨ ꯌꯥꯎꯗꯣꯏꯅꯤ ꯇꯣꯏꯂꯦꯠ ꯌꯥꯎꯗꯣꯏꯅꯤ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯌꯥꯎꯗꯣꯏꯅꯦꯕ ꯍꯥꯏꯅ ꯁꯤꯅꯤ ꯑꯣꯖꯥꯒꯤ ꯌꯨꯝꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯨꯝ ꯁꯥꯕꯁꯤꯕꯣ ꯅꯨꯡꯉꯥꯏꯌꯦ ꯏꯆꯥ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯁꯨꯅ ꯁꯤꯃ ꯁꯥꯕꯤꯕꯩꯀꯣ ꯍꯣꯏ ꯏꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯨꯁꯨꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯨꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯛꯄ ꯃꯌꯥꯝꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯍꯣꯏ ꯈꯔ ꯏꯁꯨꯅꯕꯨꯗꯤ ꯍꯧꯗꯣꯛꯑꯦꯀꯣ ꯍꯣꯏ ꯏꯁꯨꯅ ꯊꯧꯗꯥꯡꯗꯣ ꯄꯨꯔꯒ ꯃꯌꯥꯝꯁꯨ ꯊꯧꯗꯥꯡ ꯌꯥꯎꯔꯤꯅꯦꯕ ꯄꯨꯔꯒ ꯄ꯭ꯔꯖꯥꯅ ꯑꯍꯣꯏ ꯃꯥꯏ ꯉꯥꯡꯂꯛꯄꯅꯦ ꯁꯤ ꯅꯪ ꯄꯥꯕꯨꯡꯗꯨꯒꯤ ꯃꯆꯦꯅꯤ ꯁꯤ ꯑꯣ ꯑꯣꯖꯥꯒꯤ ꯃꯆꯦꯔꯣ ꯑꯣꯖꯥꯗꯨꯒꯤ ꯃꯄꯥꯗꯨꯒꯤ ꯃꯆꯦ ꯑꯗꯨꯗꯤ ꯃꯅꯦ ꯇꯥꯔꯦ ꯃꯅꯦ ꯑꯣ ꯑꯣ ꯑꯗꯨꯅꯦ ꯏꯃꯥꯅ ꯑꯣꯖꯥꯒꯤ ꯏꯃꯥ ꯑꯣꯖꯥꯒꯤ ꯃꯃꯥ ꯑꯩꯅ ꯑꯣ ꯑꯗꯨꯅꯦ ꯋꯥꯏ ꯑꯃ ꯁꯪꯉꯦꯀꯣ ꯁꯥꯏꯟ ꯁꯥꯈꯤꯕꯁꯦ ꯇꯨ ꯌꯥꯝ ꯐꯖꯔꯤ ꯃꯌꯥꯝꯁꯨ ꯁꯪꯒꯥꯕ ꯂꯥꯛꯑꯣ ꯁꯤꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯀꯔꯤꯕ ꯁꯛꯇꯨꯁꯨ ꯐꯖꯔꯦ ꯁꯥꯔꯤ ꯌꯨꯝꯁꯨ ꯐꯖꯩ ꯑꯣ ꯑꯩꯁꯨ ꯐꯖꯩꯌꯦ ꯑꯩ ꯁꯛꯁꯨ ꯐꯖꯩꯌꯦ ꯁꯤꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯍꯌꯦꯡꯁꯨ ꯃꯣꯏ ꯄꯨꯟꯅꯤ ꯍꯥꯏꯕꯅꯦ ꯑꯣ ꯑꯗꯨꯒ ꯇꯥꯡ 23ꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯨꯝ ꯁꯪꯒꯥꯕ ꯌꯥꯎꯕꯤꯌꯨꯀꯣ ꯌꯥꯎꯗꯣꯏꯅꯦ ꯑꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣ ꯌꯥꯎꯗꯣꯏꯅꯣ ꯍꯣꯏ 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 ꯑꯆꯥꯄꯣꯠꯁꯨ ꯌꯨꯝ ꯑꯣꯖꯥ ꯌꯨꯝ ꯁꯪꯒꯥꯕꯒꯤꯅꯦ ꯑꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦꯗꯨꯒꯅꯦ ꯑꯣꯖꯥꯒꯤꯅꯦ ꯍꯥꯏꯕ ꯀꯥꯟꯗ ꯂꯩꯀꯥꯏ ꯏꯆꯦꯗꯨꯒꯅꯦ ꯑꯩꯒ ꯈꯥꯏꯒꯠꯅꯔꯒ ꯇꯧꯔꯕꯅꯦ ꯃꯇꯦꯡ ꯄꯥꯡꯅꯔꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯇꯧꯗꯧꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯑꯃꯨꯛꯀ ꯍꯌꯦꯡꯒ ꯇꯥꯡ 23ꯒ ꯊꯦꯡꯅꯔꯁꯦ ꯐꯔꯦ ꯐꯔꯦ ꯀꯥꯏꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ